पाव प्राइम मिनिस्टर नरेंद्र मोदी ngahak ki matungda Imphal da thunglaragani amadi handak ki parliament ki mikhal Bharat ki democracy bu kannana ba election amani haina CPI ki national general secretary D Razana phongdokli Kurumzari meeting tapiri sing butaram noksari paw sandok na pizari Tha sigi tara mathoi amasung tara nipanda Manipur gi oina tangkak ani thokna pangthokadoriba outer amasung inner gi tara taret suba Lok Sabha mikhal gi BJP gi vote khomnana ba pungkhara gi khongsata Prime Minister Narendra Modi ngahaki matungda Imphal la thunglaragani Prime Minister gi Imphal khongsat ki damak sem saba loire nungthil pung ani ga minute yankhai da Indian Air Force ki akhanna flight amada Imphal gi damak Agartala thadokre Imphal airport ta Prime Minister bu Chief Minister na luchingduna taramna okani Imphal airport tagi helicopter da Kangla helipad fawa pairakani mafam adudagi miyam gi mifam pangthokpham hapta kangjai-bungda makha da chatkani miyam gi mifam da Prime Minister na wangang laba matung pung manga ga minute kunthra da Delhi gi damak Imphal airport hadokani hairi Hello mahana ngasi khoi gi Imphal lakpa matam asida khoi Sarangna khoi milising yang khai mukpun namaki da makta du masem sawal loire party ki karikata sing khoi pungani gi mamang da loine mang pham sing nga legrani aluga mahanga lakpa sida yam phajaba adugumba wave ma khoi purakani haibu ki thajaba chet thajaba jo bhartiya party da leijari lakado election sida jo sungsoi soi na BJP na sit ani makta mai pakani haibu ki thajaba do khoi thamjari thank you Amaromda Prime Minister gi khongsat asibu boycott tawraduna korkom yauna tongan tongan ba lalholup singna Kaukiba total shutdown na Imphal gi mahusa gi punse ahongba ure lambi da passenger gari sing chena khide Khoiramban kaithel kana khide dukan sing thonglo na khi police na pamdaba thodok thoktana ba mafam kya da akan ba section thorang lokhatli Jiri bam da su total shutdown na district asigi mahusa gi punsida chauna ahongba laiki Jiri kaithel kana khide dukan sing thonglo na khi district asidagi atai mafam sing da chen ba gari sing chen khide Handak pangthokadoriba parliament ki mikhal asi Bharat ki democracy bu kannana ba makhal gi election amani haina CPI gi national general secretary su oiriba Rajya Sabha gi MP D Razana phongdokre wafam asi lakadoriba tara tare lakshuba Lok Sabha gi mikhal asida left and secular front ki mireb oiriba Dr M Naragi singjomai thongam lekai de leiba yum da pangthokiba firal chingkhatpagi thoram da phongdokhibani D Razana BJP na luching balengak asina one nation one culture haiba Hindu gi wakhalonda Bharat pu duna chatna ba honari amadi tongan tongan ba phurup singi nat culture boi kai khumna ba utpagi mahutta communal politics tawduna makhoi gi khudong saba lawna ba honari laira ba miyam gi yaifana ba hotna bagi mahutta achauba company sing amadi corporate house singi lengak oiduna leiri lengak asigi mayokta aningba apamba phungtokpa mioi kaya basu sedition SARS Tauduna fa punbagi thabak sathaduna miyam gi kholawu namthari paliba lengak ase dictator gi lengak amani haina maral sikhi The 2019 elections very critical for India whether India will continue as a democratic republic or the foundations of the democratic republic of India will be dismantled destroyed. That is the worry, that is the concern, and people should understand. We have to save India, we have to save our constitution, we have to save our democracy. If we have to save our nation, our India, we will have to defeat BJP, remove Modi from power. We will not allow the citizenship amendment bill to be passed by parliament. We will oppose, strongly oppose, and we will not allow the government. We did it in Rajya Sabha. Ngasigi thoram aduga mari lainana mirep oriba Dr M Narana phongdokhibada Bharat ke secular amadi democratic oiba constitution gi chatna kanglon kayabu BJP na paliba lengak asina ikai khumnaba utpagi mahuta namphuda lengakli Handaki mikhal asi mamang gi mikhal ga manada ba aranba tawba kangbuga achumba thiba kangbuga thengnaba makhal gi mikhal ama oigani BJP na luching balenga ngasi Bharat tagi marufukna muthatna ba honabada
Tongan tongan political parties singna amat oina chatminaba haurakle ina khunba mioi khara khaki pe nabal honabada lairaba lomi sinmi kaya hingba ngamdraba lengak ama haibadu oire makhoina lengak paina bu honabada miyam da thajaba pikhiba thabak kaya pangthokpa ngamdre mitop na mapu oirakadaba bill citizenship amendment bill bu pass tawhangani hairiba BJP asi miyam na para tambiba matam oire it's not possible without justice being done. मधुदनी प्रजा की ओर से पैसा नहीं भी जाए है से हद तक की पैसा नहीं भी आती है बा अदुक इवेंट का कोई है ना बहुत बड़ा मीडिया की सारी जॉब दाई कर रही है लोग प्रजा ना मान पाम विषयता मनिंग तमना अकी बयाव तना अपाम लगा नमतना नक्तर भोट लोग की चला प्रथा से हद तक की अनु बयाव पूछी है से ये चली मधु की लंबी तो ओले ये सुनिए जब but it should be faster. Ngasigi Firal Singkhatpagi Thoram Aduda CPI Manipur State Council ke Secretary L Sotin Kumar, CPIM ke Secretary KSS Santa, Forward Block ke Secretary KH Gyaneswar, Praja ke Convener L Irendro, Nupi Maru ki President M Sakhi, Secretary Sumati Bala, CPI ki Thaupuba Kaya amadi Senior Citizen Kayana, Athoi Bamitunglen Singh oina saruk yakhi. Ani Shuba Malem gi Lanjau da Imphal gi Lanfam gi Humpudra Manga Suba Ningsing Thoram Imphal War Cemetery da pangthokre hiramasigi matang da report ama. In 1944 the sokna khiba Second World War Battle of Imphal gi 75th anniversary commemoration ngasi Imphal War Cemetery da pangthokli. 15 Assam Rifle Second World War Imphal Campaign Foundation amadi Manipur Tourism Forum punna sinduna pangthokhiba thoram aduda IGR South ki Major General KP Singh, Retired Lieutenant General K Himalaya 9 Sector AR ki Commander Brigadier Amit Kaptial amadi maru oiba mioi kayana saruk yakhi. Second World War Battle of Imphal da thokhiba lanfam gi matang da thoram aduda yaukhiba maru oiba mioi singna wafam kayasu phongdoklakhi. We feel that a soldier who has laid down his life for his country has made the biggest sacrifice that a man can do. Because when we remember soldiers who die even after many years, the people who are serving today get motivated. They know that if ever they have to do the same, they will never be forgotten by their grateful country. And it is for the morale of the serving soldier as much as for respecting the sacrifice of the dead soldier that we do these. War cemeteries da pangtho isi yamna memorial gi kanoni moisi gi ba sipai mayama Indian Army gi Indian Army adegi British Army American Army approximately 40,000 amulegi the Battle of Imphal Kohima Burma Wars moigi ningsing bagi thoram ning asigi se Battle of Imphal Kohima si yamna fauba turning point World War II gi turning point amani kois deita Manipur dagi World War da thokiba kogi veteran moi tara muksu yauris deita World War the fight to give natraga support to give asna this is the function. I can only say that I wish that such kind of events work towards the advantage of Manipur in future as well. Second World War Battle of Imphal da lan aduda yaukhiba veteran sing da ikai khumnaba utkhibaga loinana ngasi gi 75th anniversary commemoration ngasi Imphal War Cemetery da pangthokpa loisin khare. ISTV gi damakta video journalist abo chongtham go loinana Bebita Sangbam ISTV News.
सुब लोक सभा मिखल मरी लेना बीजेपी की वोट खोब लापा प्राइम मिनिस्टर नरेंद्र मोदी हजिंग मपाल कांगजेबुम की मिनौब पाउदम लौबीरसी। NPF Churachandpur District की President Jelun Thang की Churachandpur लेबा मयुम दंगरांग निमिदांग पुंग 10 रोम ताबा अदुवाइदा बीजेपी की वर्कर्स सिंगना अमाता थोगलंबगा लोइनाना प्रेसिडेंट की मचल अनि फुरंबदगी सोकले हाइरी जेलुन थांगना हाई कार अनिदा लाकपा मियोय सिंगना NPF के साइन बोर्ड पोस्टर सिंग सेगाइबगा लोइनाना फर्नीचर अमसुंग प्रिंटर थुगाइरंबनी ngarang gi थौदोक असिना अनिरक सुबनी ममांगदसु NPF की वर्कर्स सिंगदा फुरंब लेरे। At around 9:30, some youths came inside my house and beaten my sister and my daughter, and they also destroy my properties. Every posters and symbols were also seized and destroyed. State asigi khara manung hanjin na laiba government school sing fazana mityeng sangbi dabana fibam sadaba kaya yaure Jiribam district ki manung stan na laiba government ki school sing mari lainaba authority na yengsin dabagi mami sauna tare Jiribam da leiriba mahairoi lup sing na school sing da chattuna yengsin lubada laifam thokpa sing maung maril tada na leiramba transfer posting taba school sing da oza masa leitaba utilize tawduna ichang sanga yengduna ngasi fawbo oja sing laktaba su yauri aikhoi gi Jiri Paumina Butangkhal Government Upper Primary School the Chatuna Yengshilubada School asigi fibam angakpa mawong amada leiramki school asida akakpa wa mapun singi thampam oinat leihori school asigi in charge Hemangona thamliba polam sing asi mahak khangde mina thamlambani lokthok kho hairabasu lokthokte hairi Kuntaruk Suba Sector की मखा दलेबा 12 सुबा असम राइफल्स के क्वाथा पोस्ट ना वर्ल्ड हेल्थ डे थौरम क्वाथा खुलदा पांगथोखरे थौरम असिगा मरी लेनना हक्सांग फना लेनना बगी अवेयरनेस की थौरम अमसु पांगथोखी 12 सुबा असम राइफल्स ना खुदेंग थाबीदसु नुमित असिगा मरी लेनना अवेयरनेस थौरम पांगथोखी थौरम अदुदा 12 सुबा AR की मेजर डॉक्टर अबर खान पोस्ट कमांडर मेजर नंदकुमार सुसरुप याखी ngasi malem gi haksel gi numit ka mari leinana miyam punamak haksang fana leinabagi pandamda environment kanba lob hairok na community health center hairok ki complex ta lamtu sengdokre lup ki thomi amana haukiba tha manga room gi mamangdagi hauna lup asigi thomi singna akoi bigi mafam sing lunana thamnabagi damak lamtu sengduna lakli matam gi matung ina ujara thajin bagi kem su pangthokli haiki Outer की मनुंग सलीबा बोट थादबदी यारगा बोट लेपदी याद्रिबा असेंबली सेक्शन निपान असगी सिटीजन सिंगी हक मतप थवंगनी मतम सांगना तांदुना लागलबा डिमांड असि मणिपुर गवर्नमेंट अमदी मरी लेनबा अथॉरिटी ना मित्यंग संघनिगे हाइना जिरी डेवलपमेंट ऑर्गेनाइजेशन के जनरल सेक्रेटरी W Dinesh मिटई ना फोंगदोकली असेंबली सेगमेंट निपान असगी मियाम ना इशा के राइट फंगना बखोंजंग अमा जंक्शन मतम ओइरे हाइखी अखोई सिगा लेरिबा प्रजा सिंसी बोट थादबदी याबा अदुगा बोट थादब लेपदी यादबा असिबु कर्म मखनी लो सिटीजन अमो होइबगी अखोय हक्तु अखोय इंडियन कॉन्स्टिट्यूशन पीरिबा कनो अखोय असे टोटली अखोय मतपने न अखोय मसी क्लेम तोगनी अखोय मरि लेनबा कनो मणिपुर सरकार ले मरि लेनबा कनो कंसर्न अथॉरिटीना हाइरिबा कनो सि लोकथोकपिदुना अखोय जिरीबाम लोइनाना सेगमेंट निपान जे थेंगरिबा प्रजा सिंसिगी अवाबसे अखोय कोंगन बिउ हाइबा मफमसे थमजनिंगी Masamau Faba Community Amagidamak Lunanba Kungang Haiba Timda New Eden Youth and Students Organization Katomaina Lamtu Sengdokre Mafam Saba Sing the Dustbin Sing Kinbaga Loinana Lunana Tamnabagi Pauzel Piba Poster Sing Sutetki Paugi Merkan Aten Babre Amatang Luxury Paradise Para Fruit
Paradise Para Fruit. Have a sip and feel the difference. Laglibe April ki tarik tara imsa kaisa numita Rajkumar Films na puthok jaba mama dusnu pini harba film asigi premiere show boto sungso shudana ucharagani hairiba premiere show sida delivery khwaidagi na thuba food wifi app season biduna adamandogi fam da food order tobagi khutong chabsa lobi. Download the food wifi app now. Eastern Motors ki nauna hangdok zariba digitize oiraba Maruti Suzuki Arena showroom da miyamgi damakta thamjariba facilities kudong saba singa sibu amutang lengsin biraktuna experience tawiu amadi Eastern Motors na pizariba services sing asigi kudong saba amutang lobiu mayam su lengsin birau Eastern Motors na mayam butaram na okchadi ngaijari. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Admission open. Quakitil branch, Thiam Laikai, opposite to Fortune School. Foundation course for 2019 says class 6 to 10, both SEM and CBSE 4 to 8 April 2019. Separate boys and girls hostel. Van service, only 35 students per class, limited seats. Jolip, 100% natural syrup, amasung capsule. yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu ima pirol syrup natra suba khatane yaroi aduna pirol singda comfort tinglibani Haujik makhum tangkai mahairo aduga t-shirt lupsillo masigi step macha asina hegi langsingbu phajahanduna machu mamen su thokhani adudi comfort na torisi karino fajanaba amasung machu mamen thohan mani comfort after wash apik pa khongthang ajoba thap amukana taram nuksari makhataba pao ngasi Manipur da Prime Minister Narendra Modi lakpaga mari leinana hapta kangjaibungdagi mitna uba paudam ama lawirase International Peace and Social Advancement IPSA na sinduna Tripura ge Agartala da leba puthiba Deptabari Ujon Abhoy Nagar da numit marini sathagadaba North East Handloom Exhibition cum Cultural Exchange Program hokre Thoramadu da Himalayan Cultural Research Center ge Chairman Dr. L. Suresh Puthiba Welfare and Cultural Society Abhoy Nagar ge President M. Indramani IPSA ge President Joy Chandra Konthauzam Susaryaki Joy Chandra Konthauzam na Manipur da lediba Manipuri singa Manipur gi mapal da choina takraba igi mari singa naksinna ba aikoi masel gi marakta nungsi sanaba thajanaba gi mari fagatna ba pandam da thoromasti pangthokani ipa ipuna thambiramba fisharol nat yoiba chatnarol sing sarit sarat na chingba yokhatuna ngak senduna thamba mathoktai lup asina awang nongpoki mafam kya da shigumba thorang makhata na pangthokani haiki thorom adugi saruk ama oina nat gi jagoi isai thangta utki Sajibu Nongma Panba Chairau Bugi Saruk Ama Oina Augri Hangen Chong Bagi Thoram Ngarang Popular High School Kurai da Pangthokre Kurai Kendrugi MLA L Susindro gi Midyang Makhada Marirak Suboi na Pangthokiba Thoram aduda Nat Yoiba Physical Sing Setuna Miyam na Thoram aduda Saruk Yaki MLA L Susindro na Thoramasi Matam Khra Mangtharu Bagi Tangkakta Leiramba adu Yokhatna Bagi Pandamda Kurai Kendra da Marirak Suboi na Pangthokpani Mang Khrabat Chanabi Yokhatpa Haibasing Asigi Mirol gi Maru Oiba Thodangni Augri Hangen Chongbada Miyam na saruk yabagi chang hengalakpa asina culture asibu yokhatpa ngamlakle haibagi khudam oire haiki MLA masamaksu saruk yaduna Augri Hangen Chongki Akoi khangbatai akoi tambatai akoi tungda lakadriba nahasingida akoi khanganbatai akoi na tawriba sini chatnariba sini haina mamangaida larik mayek leitringai mamangda inaba leitringaida phungawarina loinung tamami adamain tawduna akoi sina practical oina akoi ullakanda mayam punamakta khanganba mayam punamakta akoi
उहनबा अदुगा मणिपुर दा अवोनबा अदुगा काचिन कोया तुंगना लोइनमो अखोय एसे मैतै अमोइना मैतै गी ओइबा पोसिददी आई मतम खुदिमत सपोर्ट तौरनी लोइसिलकपदा मरुइब पाव अमुका न लौबिरसी प्राइम मिनिस्टर नरेंद्र मोदी ngahaki matungda imphal da thunglaraगनी amadi handaki parliament ki mikhal bharat ki democracy bu kannana ba election amani haina CPI gi national general secretary D Raja na phongdokli Mideng tabiri basingbu amuka na krumzari